Imphal ge akoibada smart meter panbagi thabak ase kumja lising ani kuntaret fawbagi manungda loishinaba pandam thamle smart meter panbana maigi bill Henna Chatkadaba Leite haina Mspdcl gi managing director Mspdcl Rabina Phongdorakle wafamase DIPR na paring 9 na chatharakliba mid the press ke thauramda mahakna phongdokibane Manipur State Power Distribution Company Limited Mspdcl na paikhatliba thabak thoram sing miyamda marik chumna khangananbagi pandamda pangthokiba thoramadda DIPR के डायरेक्टर डॉक्टर थौनाउजम चरणजीत यावना MSPDCL के डायरेक्टर मंगसाताबम रवि GM मंगसाताबम चंद्रमणि DGM युमनाम दयंता MGR थोकचोम सत्यजित AMISP के मैनेजर Arambam Chinkhainganba Amadi MSPDCL ge manager Nongtombam Purnimana Sarukyakhi Nitai Pachu take the labor DIPR ge auditorium da pangthoke pa paumi singa unabagi thauram aduda MSPDCL ge managing director Mangsatabam Ravina Hai company asina revamp distribution sector scheme RDSS ase khumang chawshina thabak paikhatli scheme asige maru oiba pandamde maigi loss ase chada tarani thoidagi taramanga fawba hantahanba asini scheme asige manung na hozik imphal ge akoibada smart meter panbi thabak chathari punna yumthong lakh amaga lising yankhai mari da smart meter panbi target thamliba asigi manungda hozik fawbada yumthong lising humfutara smart meter pan khrei thabak ase lakliba kumja lising ani kuntaret fawbagi manungda loshinna ba target thamle perimeter ase imphal manungda kumja lising ani tarani thoidagi hauraga kumja lising ani tara taruk fawba pan bhaukhibane pankhiba perimeter sing adu chahi tara helakpaga loinana matam loshilakpa ama oibana Ministry of Power ge instruction amagi matung inna smart meter panbagi thabak ase changsin bane smart meter panba asina hanagi perimeter adudagi yamna hena khumang chawshinba amadi manung mapal fawba ubang amba ama oibana consumer singda hena kanaba ama pi smart meter ase consumer adugi mobile da link tawba ama oibana consumer singna mai bill numit khudingi khangba yabaga loinana mai traffic khangbanga me system ase leibak asigi tongan tongan ba state singda park sanna paikhatpa amasu oiri Gujarat da yumthong lakh humfuda smart meter pan khrei Northeast region gi oina Assam da yumthong lakh yankhai taruka lising kuntaruk Tripura da yumthong lakh ahum amade Mizoram da yumthong lising humfutaruk da pan khrei anoba technology ama oibana challenge kaya leitabnate tungi Kanagadaba ama oibana state asida smart meter panbagi thabak thauram asida athingba bibiganu haina mahakna makhataki company du Polaris hai ko Polaris ki hanagi moina supply tawreba meter se CPRI id Central Power Research Institute ke shu adagi NABL ko National Aggregated Laboratory de ke shu moi sing de ke shu loina pass tawraga athaba akoi de certification dei moi gi certification du paira kanda yare hara kanda ko pan ma fuche meter se aduna hojiki head chaba ko pai de so ngam ba me me am knowledge da kaino connected board ai am laieba connected board sida 2 kilowatt le bena igya 2 kilowatt le mas sona pala ko 5 kilowatt ba chale 5 kilowatt par me 65 rupees by fixed charges hengale per kilowatt hengale 65 rupees hengale aduna hanagi le 2 kilowatt le by fixed charges du ga ai 5 kilowatt le sana da ko kai ko du ko thok to na te thoeba adu musik du sum na anakwa subdivisional officer da chalaga du correct to biani ai gi hana lai ramadi 2 kilowatt ni asini aduna ai 2 kilowatt sum pan biu na have da khlo to change do reba State asida maigi mathau tariba chang asigi matang da palladuna mahakna makatana hai handaki June tha asida maigi fibam da nungaitaba kaya thingnakhi masina maram oiraga tongan ba mafam singda mai mutpa yauki state asigi oina nongmada peak hour gi matamda mathau tariba chang asi megawatt chani humfuni adubu peak hour asida megawatt chama humfurong khak Phangli megawatt chamarom amade adumagwatun leiri kalentha June July gi matamda peak hour da megawatt chama rom watt pasina aikhoida achauba awaba ama mayok nakhi adubu laibak fabade waliba mai asi menkhatna ba cabinet na handakta warep ama loduna NTPC gi makhada
Faraka haiba thermal power plant amadagi megawatt chamagi mai lainaba proposal thakre loinana renewable energy dagi megawatt yankai gi mai lainaba proposal su thakre hairiba mai sing ase leiragadi state asida mai gi fibam ase yamna fagatpa ama oidani miyamna su kanglun chumna mai sisinasi haina mahakna makata ki Thamada around 50 to 60 crore fabgi expenditure sa may labigi. Kung mapandagi ako own generation lay tabali na mapandagi loina lay aduga sometimes 68 63 crore na bu yogi pwede bill la ko advana to yawi aduga ako na khomba paisa na khomba gamsi ako na collection da 39 37 span khomba 40 year reaching ko aduga government की buildings के साथ ही है भी government consumers की अपने लिए सी around 2,500 consumers को ले मोइदे की अपना लोकल बसी था मतलब 6 crore को बिल तभी अदो मोइदे periodically था हम को ले अगर quarterly को फिरे 0 to 100 unit की tariff हम ले 5.35 unit है होगा per unit rupees से अदेगी 101 ले ना 200 unit से ना अपना 6.75 per unit ना साइड अदुगा 200 above ना 7.35 per unit साइड अदुना कईगुंबा तो की high consumption ले इमुं high टाइम को कोई AC मुं पाम गीजर मुं पाम सीजन हम तम लगी मागी तारीख हम बगी कोरपम मन early month लगी माजे one day ला कोई 60-70 साल में आए but at the end of the month मांगा साइड 7.35 rupees ला गई around 2 rupees की unit हम तो खेने रहा है ना 20 rupees मुकी सांखने रखने हैं मसाइल माने 60-70 तारा मधो मा 80 to 90 अदुगी रेंज से लाते हैं को सी की क्लैरिफिकेशन हम जो इन अवेयरनेस से हमने कोई ना कंज्यूमर के रिप्रेजेंट